BJP lenga ki makhada leibak asida pendaba ningba thungdaba kaya gi mathakta Dharmada yumpham oiba communal gi wakhalon kayana thokan ningdaba thodok kaya thokliba asida mina mibu otpagi chatna fatap amadi manadaba khunai amagi oirakpa yaba khudong thiba kaya bu neinaduna chatliba Communist Party of India mapangal kankhathannaba mathou taire haina party asigi state control commission gi Chairman Comrade Warangthem Narana phongdokkhre wafam asi Laibak asigi ariba political party kaya gi manungda ama oriba CPI linkhatkibagi chahi chama surakpagi palan thoramda phongdokkibani CPI Manipur State Council na sinduna ngasi Ruphal Tengda laiba irawat Vavanda Jananeta Hizim irawat ki mitam amari party asigi laikhidraba athoba kaya gi mafamda laisukatuna red salute piduna ikai khumnaba utkiba thoram aduda party asigi veteran comrade amadi comrade kayana sarugya ki thoram aduda comrade Moirangthem Narana makha taraduna social justice yaudana santi purakpa ngamloi amadi rajniti chumna tawdrabadi afaba lengak ama ohenbasu ngamloi party asina chahi chama chumna lebak asigi damak kathoktuna lakraba matung lebak asigi haujik oriba political ki phibam asi yamna luba phibam amada leire BJP lenga ki makhada leibak asida pendaba ningba thungdaba kaya gi mathakta drama gi gyumpham oiba communal ki wakhalon kaya na thokaningdaba thodok kaya thokliba kaya asida mina mibu otpagi chatna patap amadi manadaba khunai amagi oirakpa yaba khudong thiba kaya bu neinaduna chatliba party asibu miyam puna sogat minaduna socialist oiba samasama nattana miyamna pamliba afaba maikei gi ahongba adu purakpa ngamloi haiki masida nattana mina mibu otpa samaj ki chatna patap asi muthatpa yai laibakta tainagadaba natte chahi lising kayagi leiriba itihasing bo kumna yengba mathou tai miyoiba marakta leiriba manadaba thong kaya asina manadaba khunai ama oheli lon dharma kuchugi khenaba leirabasu karamda nukshi chana na hingminnagani habisi philosophy amani mana apamba tawbana tangdu leitaba purakpa yaroi haiba wafam singsu phongdokhe janneta irabot na dakimaki palon su koina thabum jum pangto myam puno mu yawi beduni chahi kaya asida khwaidagi sacrifice to giba ran tiki lamda pidom ninga yo lamjin ba lusing purel irabot en mayam hainaris he was a communist ma nupilangi lamjing ubagi slave jail da leinge manungda Assam dani mana communist yaro krisi sile jail daringe degi Marxist ideology kaya si nainaruba loinana hemango biswas culture ki personality amani masam communism mani madu unaruba degi magi determination punsi ki tawda thab kaya si mayak seng urki